MSTV Mieng Tabiribasingbu Nomaitam Kazalna Kurumjari. Hauzik Nuntilgi Oiba Pau Pizari. Imphal East District Lamlai Kendragi Manung Chanba Nongadada Laiba Social Worker Safam Kangnaibalgi Yumgi Geta Sakangdaba Singna Hand Grenade Amatam Lamle. Bom Adungasi Ayuk Yumgi missing na cover Loksin Batokpada Karigumba Che Karana Kupsinduna Tamlamba Tinera Kibani. Kanana Kari Maramgi Tamlibano Haiba Kangbangam Mafam Aduda Lamlai Police Team Laktuna Yangsilaba Matunda Marile Naba Sing the Pau Piki. Adubu Marile Naba Manipur Police Bomb Squad Ayuk Pung Taru Makaida Pau Piravesu Pung Mapan Helaba Fauba Lakide. Manipur Police Bomb Squad ki oiba gari su PB de haiduna Lamlai Police ki personnel gari thaduna loba chatpa haibasi lengang ase ikai ningai ni. Manipur Police ki Bomb Squad team gisu athubada gari PB duna athu akai nang hanbiu haina lekai gi mioi singna phongdoki. Kanglaipak Students Association KSA na chahi khuding in November 12 asibu khunaida kathoklaba I haina mingthonduna I dan tawduna lakpagi saru ama oina ngasi Jenims amasung Rims ta nongmagi oiba I pibagi thawram ama pangthokre. KSA gi 19 suba mapokumonga mari leinana pangthokpak ngasi gi thawram aduda KSA gi volunteer kayana I dan tawki. Thawram asiga mari leinana KSA gi President Sukham Bidyananda na hai KSA na hek safonglakpadagi chahi khuding gi numit asida miyam gi damak I kathotung na lakli. Haujak lamdam asida thokliba irang asida village volunteer amadi irebak iramdam asibu ngakliba singda karigumba asok apan yarokpa na maram oiraga I gi mathau tarakpada matam chana I piba ngamnaba amadi haujak state asida dengue laina laichat asina maram oiraga ana layeng sangsingda I watpagi awaba mayok nariba sida kharada oirabaso mateng oinanabagi pandamda ngasigi tharom asi pangthokpani. Mahakna makha taraduna hai irebak iramdam asibu kannaba hotnariba irecha singi thaudang KSA na haininga letena thagatli hariba irecha singi damak mathau tarakpa I gi damak KSA na pinanaba sem saduna lei phongdokhi. Dr. Nomaitam Pramodini na iba Manipur gi thajawari khara haina mingthonba larik ama ngasi IEB asigi kakching makha lekai Rajdhani Parengda leiba Sangaida achamba tharom ama pangthokduna phongkhre. Manipur da lariba tongan ba lamsingda lariba thajawari singda uniform oiba wari kumapan yawba larik asi macha chanu kakching amasung Cultural Research Center Manipur kha Naurem Laikai Manipur University ahanba geta leiba ani asina publish tawani. Ngasigi larik phongbagi tharom aduda social worker Yankom Nilasandra amasung macha chanu kakching gi saknairaba thongmi singna saru yaduna phongkhiba lariki matangda IEB Dr. Nomaitam Pramodini na phongdorakpada Manipur da folklore da machak mayam ama leiba lam khudingmaki khun khudingmaki thajawari kaya ama leiri. Wari sing adu suna phongjaba ngamdrabasu wari sing adu dagi kharadam khongap charaga harakliba naha amasung angang singda khangan janingba phongjabani. Larik ase Bengali mayek amasung Mitai mayek animakta phongjabani masina harakliba naha amasung angang sing khak natana ahal singda su Manipur gi leizariba folklore sing ase khanganbada mateng oigani khalli. Larik asina Manipur gi folklore nat amasung chatnalon khangminabada natana puwari khangminabada mateng oigani khanna larik asi phongjabani. Larik asi miyamna pabiraga afafata aran ahui pumnamak nainabiraga pabirakpa ngapigani pibirakpa pautak pumnamak harauna lawjagani haina phongdorakhi. Ngasi aigi Manipur gi thajawari khara haiba larik asi aikogi Manipur da folklore gi masak mayam ama leiba adagi lam khudingmaki khun khudingmaki thajawari mayam ama su lei ado mayam du pulapna suba ngamjadraga su ayakna thajawari khara lokhatlaga aikogi hogalliba angang singsida Manipur gi asigumlaba yamna singthaningai oiraba adugumba thajawari khara lokhatlaga angang singsida khanganingba amadi pahanningbagi itinga loinana masina akogi Manipur gi art culture amadi folklore gi amadi wari gi adugumba masak sagatpada achauba mateng oigedra haiba khanjadana aihakna asigumba thajawari lairik asi mayamda khusinna jabani. Ngasi ayu Wangjin Kondom Popi Sport Complex manung da hangliba elite camp da chungja phone lauduna leiriba
Moregi image-singi oiba meeting ama complex manungda leiba gallery da pangthokre. Meeting aduda Manipur lengakna hauzik leiriba Wangjing Konobopi Sports Complex manungda hangliba relief camp da chana thaknaba amasung ana ayek yarakpa matamda awatpa amata lehendri. Wangjing Konobopi Sports Complex manungda hangliba relief camp singda lehenbiu YTV Lekol da leiba temporary fabricated house da lejaningde haiduna Moregi image singna warepnaki. Laitaba yade haiba targadi Moreda oina thinbinaba tawbiu haiduna phongdoknaki. Railway camp manungda leirakpa tha taru helakle thamoi nungda karamba matamda iramda Moreda Manipur lengakna halhannaba singadra haiduna Manipur lengakki mafamda pukning chingsinglakli sonari. Miyoi kaya ama ahing athengba mikap miracle tadaba matamda kaptuna lenba kaya yaudaba nate haiduna phongdoknaba kaya yawrakli. Indoor Stadium Kaksingi Relief Camp da leiriba image singi damak chak yenjang thongbada sizinanaba singi awaba kharada su fanaba haiduna chak thongbada sizinanaba gas burner ahum amasung pesa oina lupa listing ahum chakhum gi mairi hairiba lup asina mateng pambirambaga loinana camp asida leiriba image angang ahal pumna makta acha athak mayam ama yenthokpirambagi damak Committee for Peace and Social Harmony Head Office Kaksing na thagatpa phongdorakli. District Health Society Thawbal, Block Health Society Thawbal amadi Jennings Imphal ga khusamnaduna ngasi CIC yaripokta Ayushman Baba Campaign Kam Health Melagi anisuba round gi thoram pangthokre. Thoram aduga mari leinaba warwal piraduna CMO Thawbal Dr. Y Nokul Singh na hai chahi asigi September thadagi hoduna leiba asigi CIC Singda tha khudingi asigumba Ayushman Baba asi pangthokadabani. Ngasi pangthokliba thoram asida infectious oidaba amadi NCD ki tongan department ki specialist Dr. Singh laktuna layeng sathari. Masida lemna hidak langthak sing phanganbata natana makhal kayagi test sing sutlemna phanghali. Ngasi ki thoram asida maru oina Jennings amadi CIC yaripoki Dr. Singh layeng sathari. Mathang thada pangthokadaba ahum suba round da RIMS Jennings Sijo Hospital ki tongan ba department singi specialist Dr. Singh su saru yagani maram asina makhal khudingi laina layong sing yenthokpinaba CMO Thawbal na miyamda appeal tawrakki. Aduga masina anirak super round ni aduga mathangi third round the so kai December third so masi Sweden sidok sagani Sweden sinjagani in coordination with the Jennings and the RIMS aduga kai gi Caesar Hospital round kai punna masi program ase Cell Health Society ki makhada kai na sinjabani masida kai na yaba makai loina mag free of cost ka medicine dagi hauraga adagi mai blood checkup investigation punama aduga awareness haibi yaba makai takpa yaba makai kai program chathri haiba kai taksadi taujeri Panbayai ngasigi health mela aduda chest and respiratory medicine, OBZ medicine, ENT, orthopedics, pediatrics, dermatology, ophthalmology, psychiatric surgery, dental na chingba department ki specialist Dr. Kayasu saru yaki. Kumbi Kendrogi manungda laiba Langobi khulgi khunja sing amadi Langobi Community Hall Relief Camp ta laiba miyoi singda Kokomi Farmers Wingi miho sing na ningtham maru marang thabagi matangda awareness pibaga loinana ningtham maru marang sing su yenthokre. District Horticulture and Soil Conservation Bisnupur MOMA amadi MIDH Government of Manipur na sponsor tawraga Kokomi Farmers Wing na sinduna ngasi Langobi Community Hall da pangthokiba awareness kam distribution gi thoram aduda Assistant Horticulture Inspector Bisnupur B. Premananda, Kokomi co-convener N. Iravot, Kokomi Farmers Wing member K. Jitena Athoiba, Mitung as in Oina Saru Yaki. Assistant Horticulture Inspector B. Premananda Nahai, Lomi Singh the MIDH scheme gi makhada matam gi oiba maru marang sing lafu chara uhai chara komla amadi champra chara sing piduna lakli. Department na piriba potlam sing asi Lomi Singh na phajana thabiduna pothok marang kaina pothokna bahotna minasi. PMKSY scheme gi makhada farmers sing da water pump set sing ahongba mamal da piduna lakli. Kanagumba farmers sing na loaning ba leiragadi registration tawbaga loina application tharaga loba yagani. Mahi marong thaba yadraba lamsing su land development scheme gi makhada lehau lehenaba thabak thoram kaya pakhatpa yai haina su phongdokhi. Akoi income thagi matam da piba akoi marung marang sine duga kalen thagi matam da piba marung marang akoi pidul adum lakli aduga
sigi MIDS sigi makada akoi matam gi oiba akoi gi haira sar sing lafu sar digi kumla sar sampra sar lichi sar na sing busu akoi yutokna dum lan department da akoi registration topiraga hai ba ge sing sisu MIDS ki makha sa akoi dum lo ya gani Kokomi Farmers Wing member KZT na haikibada thokliba lan asina thabak sufam nongpham khangdana khungangi arapa mafam singda lariba miyam amadi relief camp singda lariba image singda maru marang phanghanduna pothok kharada oirabasu puthoknabagi pandamda department ga khusamnaraga ningtham maru sing yenthokpani Lomi Singh amadi image sing na department da chatuna maru marang loba chatpada transportation gi khudong chadaba lei maram aduna Kokomi Farmers Wing na mafam da koina chatuna maru marang yembagi tharom pakhatpani horticulture khaknatane agri gi potlam sing supi na bohna gani haiki Kegi supang nombong khandraba sing sina kegi sa bathapa wat ta patanaba gi tam kharada wo sumateng pangkhatpang namnaba iduna department ga Kokomi ga koi ga pullaga haidi go popum si koi khongtok saban thamaga aduga mayam da koi phanganna bohna jabani masida sunnati koi manipur gi kachin koya kaya masu sangana koi sigum laba haidi go awareness se koi pangthoi Thauromga mari leinana Kokomi gi ko convener and irabot na hai lan asina maram oiraga low panba yadraba lopom singi lopu singda compensation phanghanaba Kokomi Farmers Wing na kanna hotnari aduga chinjak tak mipal tangdaba lamdam ama oinaba pothok marang kaina puthoknaba hotnaminasi matam amadi labor ichang sangda na khoilok tu na sel tanbasu ya haina so phongdoki Jikti training kanu su tawri koina hojikti hainari akoi pan tam da ba ka do bugi haibugi kanu se yam kana budi hainari haina busida koina hojik tawba ya ba paisa isang sang na akoina yamna labor yam kana sang da ba puram khotse koina yam kana hojiksi pakhat pa ya ba da na hanji wari sana ba da koi gi khoi loi ba se khoi loi ba si masi yamna kana ba koi gi kanu da kari hani yamna magi masinjak yamna pi akoina piru gi suma thok ta da ba aduga lei ba kharis da khar singba thagalaga yam labor yam sang da ba haitare ko Wangu Terakong Gram Panchayat Multipurpose Cooperative Society Limited ki chahi gi oiba chakhoi thorang sing amadi society asina tawgadaba thabok thorom singi matangda khanani nabaga loinana society asigi nauna thaupugadaba sing khanbagi thorom ama kumbi kendrogi manung chanba Wangu Maning Saval da ngasi pangthokre thorom aduda Wangu Terakong Gram Panchayat ki pradhan P Baleswar yauna Wangu Terakong Gram Panchayat Multipurpose Cooperative Society Limited ki maru oiba Thauburoi kayasu saruk yakhibaga loinana society asigi nauna thaupugadaba sing adudi Loitongbong Gopen President Loitongbong Sam Kanahai Secretary Laistram Mitlang Treasurer oina khankhre hairi Dana Manjuri University ki mieng makhada GP Women's College na yumbu oiduna numit nini chupna sathagadaba second Dana Manjuri University Inter College Table Tennis Men and Women Tournament 2023 ngasi haudokre College asigi indoor stadium da pangthoki ba haudopagi thorom aduda DMU gi BC Professor N Rasmohan Singh College asigi Principal Loinana Dean School of Social Science DMU Professor Tampasna Raskumari amadi Physics Department ki SOD Loinana Vice President Student Union GP Women's College Dr. Maisnam Bidyasagar na mathang sitna Chief Guest President amadi Guest of Honor oina saru yaki DMU gi BC Professor N Rasmohan Singh na haikibada hawalak liba maheroi Singh na mayai kaba chinjak sijinnaduna Nattava lambida sakibadagi thingnaba amata ngairaba pambaidi sana khotnabani mahairoi oiringaida competition da saru yaba haibase confidence legadabani mai pakpa amadi maithigani haibagi wakhalon thadoktuna yariba makai aikoina thabak thauram khudingmakta saru yanaba hotnagadabani Manipur na ngasi ground level dagi hauraga Olympic ki thak yauna saru yaba ngamlakpasina aikoi bu saktakli masidagi hauduna malem gi thak yauna saru yaba ngamnaba hotnanaba mahiroi singda thamki indoor games singi manung channa table tennis masana asi mieng changba mathau tai haina su phongdoknaki saru yagadawriba mahiroi singda yaifa thaujal piduna sakhang maikhang nakhi tournament asida DM University ki makhada leiba cluster college sing DM Science DM Arts DM Commerce DMU PG amadi LMS Law College ki mahiroi singna saru yakhi matang asida nungthugi pau sanuk sabalo shinjari imestv mi eng tabiriba singbu amokana khurumjari